China haribasi malemgi khwaidagi liraba khwaidagi ngana chawkhatlamba khunai amani haidana the cradle of civilization gi pokfam haurakfam amani haidana launai ngasi lijagadawribasi haujiktagi chahi lising ani chamnga romgi mamang Roman Empire leitringai Alexander the Great poktringai amadi China hariba wahaisi kanamtagi chinbaldagi thoktringai matamgi wari amakhakne matamdugi China apikpa ningkha tamba tongan ba leibak chanimuk thokna khaidokpa lam oirami leibak singdu amaga yengthinabana lansu yam toirami lengak lon su khetnarami ningthau khara amana prajagi fanaba khanba oirami ayambana supnam sasan tawduna palamba ngaktane 551 BCE gi September numit amakhakta ki kong hairiba nupasi pokhi mahaki maming asi chahicha kya gi matungdadi nongchup leibak sinba thungna Confucius haidana khangnarakhi mahak masagi chahi kun hek surakpadagi lengak lon gi lamda khongdaraktuna yamna haisingba administrator ama oiba ngamlakhi politics haibasi lanai ojaba tanabagi pambai oibagi mahot miyamgi punsirol fagatnaba oigadabani haidana Confucius na thajarame mahakna mathang mai paglakpaduna maram oiraga mangondagi hanthaba talent yaudaba mabuk mangba civil servant kaya kalaknakhi makhoi lautunaduna mabu hatoknaba faw sinakhi asigumba apikpa anemba politics amade law mayam sigi thakta hanthaduna manabadu mahak sukpam pamlamde afaba pautaki value khangadaba magi mahidu sizinaduna thauna leina thabak onthokpa ngamgadaba matik leba ningthau kana lebage haidana thiba khongsa lakhi Confucius senja thumja lanai ojaba thiba amadi akhuba rajniti gi mayokta chapyungna leiramme ningthau singna lengakpadagidi masagi kanaba ojaba thiba matam oirami Confucius na miyoiba sing mahusana nungdagi fajarai hotpu hotnaragadi mahimasingi matengna hanadagi hena fagalakpa soidana ngamgani haidana thajaki mahakna tansilakpa experience amade khangjaba singdu chahi kya changna moral code of conduct kari tawgani tawroi asina chingba niyam kaya oina evolve tawrakpa sungamki lausing gyan kaya takpikhi mahaki paujel miyamna sandokpadasu magi tunginbasingna chawna tengbanglamme Confucius na Lu province ki Minister of Justice oiringaida yamna achawa thodok amakhak tholakhi hanagi matawgum mahaki administration makhata Lu province hena mara tappa sel thum marang kaina nungaina panba ngamlamme lonaba province ki kalakmi hoba lengakpasingna Confucius ki machet ama faw maktraba character amade kanana su sokhanba ngamdraba mingjet ki maramda yammunna khanglamme fana hotnaragasu arang arakna mahakpu thakat hanba ngamoi khangbana makhoi Confucius ki boss Lu gi ningthaududa oina pandamlakhi khwaidagi pukning huna fajarbi leisabi marifu ningthaududa khudol tamsilakhi ningthaudu masa fathaba ngamdaba integrity yaujadaba mison oibana numit kayani sakhenbi singdu loina duna leikhi masagi daitedagi mamai leithokpa su horaklame matau asi Confucius tadi aduki matek hangoi tukachaba haibdu oirame mahak ningba kaina thabaki fam thadok lamlaga chahi tara mari mukti mafam amadagi amada chattuna magi tunginbasingda takpi tambi baromda oina mai onsinki mahaki pautak singdu magi satra singna ithoktuna mawong maril tana punsinabadagi Confucianism si orakhi haujik ekhoi Chinese puari gi yamna maru oiba turning point amakhak yaurakle turning point habadi matamduda khanglu urudragasu miyoibagi puari bu pungkhen khenaba lambi amada purakpa ngamba lamlong mari fangba mafam amani haibayai Confucius magi achetpa thajabasingdubu matam chupada ngakna chetkani haidana lepkhibani matang sida kariguma mahak thabaktaga resign torambagi mahot Lu province ki court adum leitharamlagadi kari oiramgane adum yana ba panglen len khrage haidana situation du accept tawthoklamle haidana khalasi kari di thoklamgane mahak miyam mamangda mai chopna mai thiba mi amagum leikhiba yai mabu kalakchaba magi yeknaba singduna Confucius chokri sum kolaga leiba ubada ahakpa khongthang lawraktuna mabu loisinkhibagi oithokpa su wange yokpi kanbinaba Confucius leitrabanina mahakna puthok piramba fajaraba wakhalondu pungmang mangkhibasu yai ngasi ekhoina khangli uribasi nataba sukman manadaba pungtop topa China ama oiramgane mahakna sagatcharamba apunbagi damak thabak tawminaba leibaki yaifabana mang thagadabani haiba wakhalondu ilamdragadi haujik China si collectivism gi mahot individualism in baleibak oiramba yai individualism haibadi individual miyoi singi hak amadi maning makha tamna hingbaduna hena maru oi lengakna nagrik singi lanai punsida khut thingjeloidabani hena thajaba amadi state control gi mayokta leiba wakhalon aduni nongchup leibak sing ayamana individualistic oiba countries ngaktane karigumba Confucius na takpiramba wakhalon China na ngasi ilamdragadi makhoi gi lengaklon asumna tawramloi makhoi gi work culture yamna khetnaramgani nongchup leibak singi achoba multinational company sing makhoi gi potsa sang China da hangbagi mahot hena hongba mafam thikini made in China gi product sing yumthong khudingi unaramoi
सिदगी खरा अमुक हेन्ना खंथारुरगदी चाइना हारिबा लेबाकसी सुक्लै लेरमदबसु याय कन्फ्यूशियस करिगुम्बा पोक्लमद्रबा नत्रगना महाके पाउजेलसिंग संदोकपा नंद्रिङैदा मनुंग मतम चादना सिखिबा ओइरमलगदी अपिकपा किंगडम सिंगदु अमगा अमगा मुक्नादुना लेरमबा याय मयाय ओरब जुकी यूरोपियन लेबाक चबुन अदुगुमना 21st century चाइना ना कलिबा मफम सिदा लेबाक मचा मचा मयाम ओइना लेरमबसु याय अमता ओइबगी वाखलोन वातुना यूनिटी सु लेरमोय मपान लेबाक सिंग हेन्ना तोटना तिनादुना हेन्ना ओपन ओइरमबगी ओइथोकपसु लै Confucius na education mahi masing tambasi yam maru oi haramlagasu masi khaktana mapung fabani haina lobadi yade haibirame amaga nushinagadabani ima ipa amadi imung manungu ninggadabani su takpirame lengak londa hairagana masi mama mapa saklibani ningthau amadi ningthorelgi yathang khudingmak ingadabani haiba concept adune masina chahi lising ani mukti Chinese wakhalon bu influence tawduna lakhe Confucianism na 1860 faubadi Chinese thought amadi lengak longi yanglen saru oirame 1860 da Confucius ki wakhalon takpa amadi sandokpa yaroi haidana athingba kaya thamjilakhi matamdugi gyan-lousing lerba Chinese singna makhoi gi lamdam nongchup lebak singdagi yamna sothare haiba khangjarak-lame masi matamga chunadraba wakhalon na ohenbani haidana chahi lising liraba philosophy dubu muthatnabagi damak lairik mai thadokhi amadi Confucius ki murti sing thugaibagi thabak lomda chatharak-lame 1949 da Maoist communist sing shakti pairakhi 1966 tagi 1976 fau chathakiba cultural revolution gi makhada hanagi ariba chatnabi amadi Confucian thought yamna systematic oina muthatna ba hotnarame adubu chahi tara hena changna hotnargasu makhoi mai pakpadi ngamkhide 1980s matamda authority na haiba pumba inbagi hainabi amuk lehenaba Confucianism na hongna niyokhalakhi Hojiksu Chinese President Xi Jinping na masigi philosophy si hanadagi hena chatnanabagi khongthang kaya leptana lauri adubu matang sida khanaba yaba amana Confucius ngasigi taibang sida tholaklagadi mana takpirambani haidana hojik launariba wakhalon sibu masak khangba ngamkhigadra haiba asini idea ama khakna khulaidagi fau matik mayai kan be heli haibasi adom so hana tabiramba yai chahi lising kaya dagi leraklaba wakhalon amabu lairik amani mai thadoklaga murti khara thugairaga heta muthatpa yaba nate Confucius na hinglama matamduga hairap chanana ariba matamgi Greece ta Socrates su mahaki satra singbu takpi tambirame Confucius kum Socrates su masamak na lairik iramde mahak na nganglamba takpiramba singdu mahaki tunginba mahiroi singna ithoktuna miyamda amuk sandok pirambane thinker animak afaba khunai karamna ohengani haidana khanjaramba ngaktane makoina khalamba wakhalonduna moigi civilization gi masak mong lepibada achoba thodang lauki makoina ukha amada natragana lambigi jidai amada chahi lising kya gi mamangda ngangkhiba wahai sing aduna ngasi ekhoina leiriba sangsar asigi masak sembiraknaba machak haibadu oikhi hairiba pumnamaksi thang 10 langi khutsu khulain hakpiram banatte tonganba wakhal khanbagi hainabi leiba mioi kharagi kokta ihan hana mayon chonglakhiba idea duda yumfam oiraga semlakpane Socrates, Confucius, Jesus, Buddha, Lao Tzu amadi Enlightenment era gi philosopher sing kariguma leiramdraba ngasi ekhoini hingliba taibang asi matau asumna suktau tawramloi